ngasi phong ki batuan tuan ba manipuri si phong singdagi Russia amasum Ukraine ani gi thokliba conflict gi myam da update pijage myam loi fumi yeng taminasi Israel gi Prime Minister Bennett Russia digi halakre Israel gi Prime Minister na hana laukthokna Russia da satuna President Vladimir Putin unaraba amasung Ukraine da lan toriba sigi matangna khannaraba matung halakre Naftali Bennett thangjanumita Moscow da chatki mafamduda mahakna Russia gi lusingbaga pung ahum wari sanaki khongsat adu Biden administration ga khusamnaraga amasum thaujal ga loinna chatlubani haina Bennett ki office na sufongdoki Israel gi Prime Minister na maki leibakna Ukraine gi crisis lusinanaba diplomatic oiba upay ama thiribasi mai pakpi oithokpi irei leitraba fawda lepa leitana mateng pangani haina fongdoki magna Putin ga sanaki buwari singi akupa fongdoki de dubu leba asina khatnaba khamna bo hotnariba si aikhoigi model duty ni haina fongdoki masum Bennettna Putin ga unaraba matung Ukraine gi President Volodymyr Zelensky ga wari sanaki adudagi magna German Chancellor unanaba Germany da paiki Bennett numaijing numiki ayukta Israel da thungki amasum nungthilda sayol goina mifam gidamak maki cabinet mifam kauraba yai haina su thajanari amasum Bennett ki khongsat adu Russia Ukraine crisis da diplomacy da khwaidigi nauba honabani Israel asi Russia amasum Ukraine animakka marifana thabak tawba leba kharakaki manungda mani Israel na Ukraine da humanitarian aid fangankre adubu muknabasi yumthangnaba Russia da Israel amasum Russia gi lan gi plane sing sangdanaba Moscow ga mari kaidana thamli hainasu pausna makhatarakli amaromdana atop report amana miyoi million 1.5 hena Ukraine dagi sienkhre UN Russia na Ukraine landakhraba matung Ukraine dagi refugee militant 1.5 hena thangnaba laibak singda sienchinkre haina United Nations Refugee Agency gi hena fongdokre UN High Commissioner for Refugee Filippo Grandina handakiasi malem geni subalanjao matungda Europe ta khwairigi thune hengalakliba refugee crisis ni haina numaijing numita Twitter da iki maki agency na refugee singi masingi matangda hena kuppa warol khudaki oina pikide amasum Grandina Ukraine ga lonaba laibak singda satli haina su pausna supalaklibani Amaromdana Zelensky na Ukraine no flight zone thamnanaba malem gi lebak singda taksinba hengalakli Ukraine gi President Volodymyr Zelensky na maki lebak to no flight zone ama thamnaba mapan gi lebak singda taksinba hengalakli no flight zone ama thamlabadi mapa lebak ki military sing hak thengnana saruk yaduna lan kan khalakpa yai United States amasum nongsupi lebak yana Ukraine da khulai piduna lebasigi matungda lepnabagi makhoina lanmi amata thadri Numaijing numita video gi kuthangda piba warol amada Ukrainian President Zelensky na aikhoigi atia sing thingjinana ba sakti matik chana malemda lai haina fungdoki ayaba pidaba aircraft pumba Ukraine lana paibada athingba pigadaba no fly zone ama sembagi wafam asi NATO gi lebak singna yaningdri thangja numita Russia gi President Vladimir Putin na Ukraine gi atia no fly zone laukthokpa ahum super party ama hekta lana asida saruk yabani haina Moscow na logani haina su warning pikhi Maraksida misam sing laukthoknaba city anida sinkiba 6 fair Russia na bom thadaduna thugaikibani haina Ukraine gi official singna maral sikre amasum khanong pokthangba sarukta leiba maruiba hithangpam ama leiriba Urikpol amasum nongpok thangbu city Bolnovakhada 6 fair satna hanbada awaba oiriba sina Ukraine land thingnaba hotnariba kaya sima pangan sole haibole Russia gi President Putin na Ukraine bu misam sing laukthokpagi thabak aremba tahanbagi maral sikhi amasum Ukraine gi lusingba singna leba sigi statehood ki tungi lambi mami samale haina fawba pankhi masi thokpa tarabadi punama asi makhoigi apamani haina Putin na makhatana fungdokhi madugi mamangda Russia gi Defense Ministry na Volnovakha amasum Mariupol dagi misam sing tholoknaba lambi sing hangbada Ukraine ga yanaba purakle haina su phungdokhi bani haidi city ani du da leiba miyam awaba mayuknaba hengalakli hospital singna ningba kaibigi saktam kya ure amasum ningtham thagi ingkraba marakta miyoi lising kya gi sanaba chinjak amasum isingi awat palerakli Ukraine gi television da wa ngangbada Mariupol gi mayor victim boysen kokna haiki miyoi lising kya city asidagi tekta kaidana thoknaba tillingai amasum bus mayam thadokwa horakpada bom thadaba horakhi aikhoina
Mariupol leba mi khudingma ki punsi bu mamal laina lawe masum aikhoina risk lawba ngamde maram aduna aikhoina mi lakhokpagi thabak lephi haina sumana phongdokhi Russia na ceasefire lauthoraktringaida Ukraine Moscow da angang sing nupi sing amasum ahal sing lana sidagi sienaba lambi semnaba taksinki thangja numita Russia gi foreign minister Sergei Lavrovna madugi matang na ahum subu round gi wari sanaba Russia na sem saraga lei haki edubu mapam asida khwaidagi interest leiba nakanna atopa mifam ama hoba thindahanba tuan ba tat mayam leptana tawri hen su phongdok hena pausna su palakli bani makasa tharak poina to pakante na man Ukraine gi lan gi marida Russia na protest thabadagi miyoi lising amaga sama fazin khari Moscow na Ukraine sa thaba lan mi gi operation bu yaning da ba phongdok tuna Russia gi tuan ba city singda protest ta khiba matam da authority singna demonstration sa thaba miyoi lising amaga sama hena fazin khari thaudo du Ukraine Russia na landa sa thakhra ba sayol ama hela ba matung dani haina monitor amana phongdorakli opposition na protest sa thaba matam da mipha mipun sa thaba bu yengsiliba OBHD Infona phongdokhibada numaiju numiki Moscow time da nungthulpung aniga minute kullom taba matamda GMT lising amaga chamaga kunda Russia gi city kuntraga manga digi miyoi lising amaga chamaga supnagi ahum fajan ki hari khwai digi mi masing yamna phakibasi Siberian city Novosibirsk amadi Ural da leiba Ekaterinburg digi ni su hari amasum riot police na Laiba dugi khwai digi sauba city Moscow amadi St. Petersburg ta laiba square singda punkiba miyoi singsu fajan ki haina su palakli matam aduda mahak placard ama paiduna protest sa tharambani mamang da Russian police na aina yadaba mong da demonstration sa thaba khudima khudakta namthagani madura saruk yaba amasum sinlang basingi matakta maral sing sigani hari February 1 da President Vladimir Putin na mahaki lanmisingda akhanaba operation ama Ukraine sa thanaba order tawkhibadagi demonstration sa thaba miyoi sing fajilakibasi lising taramuk suramlagani haina panari demonstration sa thaba da official oina track down sa thaba protester singbu kaisum sangda namsinduna thamlakhrabasu matam adudagi hauna numit khuding oina Russia na Ukraine gi mathakta sathariba lan adugi mayokta yaningdaba khongjang kya satharaki Sayol asigi angan masrukta kaisum sangda fajinduna thamliba Kremlin critic Alexei Navalny Russian singda numit khudingi demonstration sathanaba taksinki magna pankibada leba ado akiba pangdaba singi leba ama oiroidabani haki amasum hokiba irai numita Putin lo ama sahi tawduna Russian lanmigi maramda aranba paw sandokpa miyoi singbu kaisum sangda sahi taraga manga thamba yai haina lepki haina su paw sina su makhata na palaktibani Tentakna content kantang mayamna thamjaramge US Poland na Ukraine da plane pinaba thaurang tawkre ba paw musu phongli Washington na Poland ga loinana Ukraine da Soviet matamgi lan gi plane sing supply tawduna Russia na landarakpi gi mayukta Kiev na ngakthokchana ba thaurang kankhatnaba hotnari hain US media na phongdorakli Pawge agency kiana phongdorakpada US official singna yanaba ma puraktuna Poland da Soviet matamna sisinaramba aircraft sing Ukraine da pikhraga madugi mohutta American F-16 fighter jet sing phangani hari numit tarani gi mamangna Russia na landakhibadigi setmilon amasu miyoibigi awaba lana nanghankiba si sangwang khalaki official singnadi lana du da misam kya sikhre haina phongdorakli Ukraine gi mapang oiba nungsup lewak singna makoida khusu khalai Immunition amadi fund kya pitharaki White House ki official amana phongdorakibada makoi ni hiram adugi matangda Paul singa thabak tawminari amadi NATO gi mapang singa loinana su watanari haikena su paus na palakibani aduga hausi koina di mya matang sa lusinjarage amasum pathojagi bisda sokiba lankiba yaros myam nangakpigani matam gi ba maruebe i paus su myam da lepa daitana update bijarake and thank you